ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯑꯩꯅ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯋꯥꯔꯤꯁꯤ ꯂꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯩ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯖꯥꯔꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯁꯤꯔꯣꯝ ꯅꯥꯎꯕꯤ ꯀꯧꯏ ꯑꯩꯒꯤ ꯏꯆꯥ 3 ꯂꯩꯔꯦ ꯏꯆꯥ ꯅꯨꯄꯥ 2 ꯅꯨꯄꯤ 1 ꯑꯗꯣ ꯑꯩꯒꯤ ꯏꯆꯥ 3ꯃꯛ ꯔꯤꯝꯁꯇ ꯂꯣꯏꯅꯃꯛ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯄꯣꯛꯏ ꯏꯆꯥ ꯑꯅꯤꯁꯦ ꯄꯣꯛꯄ ꯍꯥꯛꯇꯛꯇꯗꯤ ꯑꯩ ꯄꯩꯁꯥ ꯏꯆꯥ ꯄꯣꯛꯄꯗ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯣꯛꯄ ꯃꯇꯝꯗꯗꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯀꯤ ꯃꯇꯦꯡꯗꯒꯤ ꯏꯆꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯕꯗ ꯆꯪꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯂꯣꯏꯅꯃꯛ ꯐ꯭ꯔꯤꯗ ꯑꯩ ꯐꯪꯉꯦ ꯍꯣꯏ ꯑꯩꯒꯤ ꯈꯣꯔꯁꯥ ꯄꯣꯠꯁꯥ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯈꯣꯠꯄ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯂꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯏꯁꯣꯔ ꯍꯥꯏꯕꯗꯤ ꯄꯥꯕꯨꯡꯅ ꯉꯁꯤꯐꯥꯎꯗ ꯌꯥꯝ ꯐꯖꯅ ꯔꯤꯝꯁꯇꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯥꯟꯅ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯈꯣꯠꯄꯤꯕ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯕꯗꯨꯒꯤ ꯑꯩꯅꯁꯨ ꯌꯥꯝꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯂꯩꯇꯕꯅꯤꯅ ꯂꯥꯏꯔꯕꯅꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯁꯨ ꯏꯁꯣꯔ ꯂꯩ ꯈꯣꯠꯂꯤꯀꯣꯅ ꯈꯜꯂꯒ ꯑꯩꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯄꯣꯛꯆꯕ ꯑꯗꯨꯃꯥꯏꯅ ꯑꯩꯗ ꯅꯠꯇꯅ ꯂꯥꯏꯔꯕ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯇꯣꯟ ꯇꯣꯝꯕꯤꯁꯦ ꯔꯤꯝꯁꯇ ꯍꯟꯗꯛ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯄꯣꯛꯄꯁꯤꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯁꯥꯁꯦ ꯈꯔ ꯁꯣꯟꯗꯝ ꯅꯥꯝꯗꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯄꯣꯛꯄꯒ ꯖꯣꯟꯇꯤꯁ ꯅꯥꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯀꯥꯟꯁꯤꯗ ꯔꯤꯝꯁꯇ ꯃꯩ ꯌꯥꯏꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯁꯦ ꯑꯃꯨꯛ ꯄꯨꯊꯔꯛꯑꯦ ꯍꯦꯛ ꯄꯣꯛꯄꯒ ꯄꯨꯊꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯁꯣꯁꯇꯤ ꯅꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯥꯁꯦ ꯃꯩ ꯌꯥꯏꯕꯒꯤ ꯃꯁꯥꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯐꯔ ꯈꯣꯠꯂꯒ ꯗꯥꯛꯇꯔ ꯒꯣꯔꯃꯩꯅ ꯌꯦꯡꯉꯦ ꯑꯉꯥꯡꯒꯤ ꯌꯦꯡꯕ ꯆꯤꯜꯗ꯭ꯔꯦꯟ ꯋꯥꯔꯗꯠꯇ ꯑꯗꯨꯗꯒꯤ ꯄꯨꯊꯔꯕ ꯃꯇꯨꯡꯗ ꯗꯥꯛꯇꯔ ꯒꯣꯔꯃꯩꯅ ꯆꯦꯛ ꯂꯥꯛꯎ ꯈꯣꯠꯂꯨꯅ ꯑꯩꯅ ꯃꯥꯒꯤ ꯆꯦꯛꯁꯦ ꯔꯤꯝꯁꯇ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯗꯥꯛꯇꯔ ꯒꯣꯔꯃꯩꯗ ꯌꯦꯡꯕ ꯀꯥꯟꯗ ꯗꯥꯛꯇꯔ ꯒꯣꯔꯃꯩꯅ ꯃꯥꯒꯤ ꯖꯣꯟꯇꯤꯁ ꯐꯔꯦ ꯈꯣꯠꯂꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯁꯨ ꯍꯔꯥꯎꯋꯦ ꯑꯗꯣ ꯑꯩꯅ ꯗꯣꯛꯇꯔ ꯃꯥꯒꯤ ꯄꯣꯛꯄꯗ ꯃꯥꯒꯤ ꯁ꯭ꯋꯥꯏꯒꯤ ꯃꯄꯥꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯗꯥꯛ ꯃꯆꯥ ꯑꯉꯧꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯑꯩꯅ ꯗꯣꯛꯇꯔ ꯁꯤꯗꯩꯁꯤꯗ ꯗꯥꯛ ꯑꯃꯈꯛꯇꯪꯗꯤ ꯂꯩ ꯁꯤꯁꯤꯕꯨ ꯀꯔꯤ ꯑꯣꯏꯕꯖꯥꯠꯅꯣ ꯍꯥꯏ ꯀꯥꯟꯗ ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯑꯗꯣ ꯀꯩ ꯑꯣꯏꯖꯥꯠꯅꯣ ꯆꯥꯒꯨꯝꯕ ꯑꯣꯏꯖꯥꯠꯂꯥ ꯑꯃ ꯑꯣꯏꯕ ꯖꯥꯠꯂꯥ ꯑꯗꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯃꯣꯂꯣꯝ ꯑꯃ ꯇꯩꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁꯀꯤꯟꯒꯤ ꯗꯣꯛꯇꯔ ꯑꯝꯗ ꯍꯥꯟꯅ ꯌꯦꯡꯉꯒ ꯈꯣꯠꯂꯒ ꯍꯤꯗꯥꯛ ꯊꯥꯁꯤꯔꯥ ꯍꯥꯏꯕꯗꯒꯤ ꯗꯣꯛꯇꯔ ꯒꯣꯔꯃꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯁꯀꯤꯟꯒꯤ ꯗꯣꯛꯇꯔ ꯑꯃꯗ ꯔꯤꯐꯔ ꯇꯧꯕꯤꯌꯦꯕ ꯍꯥꯏꯗꯤ ꯊꯥꯖꯟꯕꯤꯕ ꯌꯦꯡꯉꯣꯅ ꯃꯦꯝꯃ ꯀꯞꯀꯅꯨ ꯏꯁꯀꯤꯟꯒꯤ ꯗꯣꯛꯇꯔ ꯑꯃꯗ ꯌꯦꯡꯉꯣꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯗꯥꯛꯇꯔ ꯒꯣꯔꯃꯩꯅ ꯆꯦ ꯏꯔꯒ ꯊꯥꯖꯟꯕꯤꯕꯗꯒꯤ ꯌꯦꯡꯉꯦ ꯏꯁꯀꯤꯟꯒꯤ ꯔꯨꯝ ꯅꯝꯕꯔ 121 ꯀꯥꯁꯤꯗ ꯑꯩꯁꯦ ꯌꯦꯡꯉꯀꯥꯟꯁꯤꯗ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗꯅꯤꯀꯣ ꯌꯦꯡꯉꯤꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯅ ꯖꯨꯂꯥꯏꯗ ꯄꯣꯛꯑꯒ ꯊꯥ 1-2ꯁꯤꯗꯅꯤ ꯌꯥꯝꯅ ꯄꯤꯛꯏꯉꯩꯗꯅꯦ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯃꯗꯨꯗ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯇꯥꯔꯝꯃꯦ ꯃꯕꯥꯅꯤꯅ ꯑꯩ ꯆꯪꯉꯛꯄꯁꯤꯗ ꯌꯥꯝꯅ ꯐꯖꯅ ꯍꯔꯥꯎ ꯋꯦꯜꯀꯝ ꯇꯧꯗꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯆꯥꯗꯧꯅ ꯂꯣꯏꯅꯕꯤꯗꯅ ꯌꯥꯝ ꯐꯖꯅ ꯑꯩꯉꯣꯟꯗ ꯔꯦꯁꯄꯦꯛ ꯍꯥꯏꯗꯤ ꯑꯩꯅ ꯃꯈꯥ ꯇꯥꯕ ꯑꯣꯏꯇꯥꯔꯒꯁꯨ ꯐꯖꯅ ꯂꯣꯏꯅꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯌꯦꯡꯕꯤꯔꯛꯑꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯈꯣꯠꯂꯣꯏ ꯑꯉꯥꯡ ꯑꯣꯏꯕꯩꯅꯤ ꯈꯣꯠꯄꯩꯅꯤ ꯑꯗꯣ ꯍꯌꯦꯡ ꯃꯥꯒꯤ ꯁꯦꯞꯁꯤꯅ ꯆꯥꯎꯈꯠꯂꯛꯄ ꯀꯥꯟꯗ ꯈꯤꯇꯪ ꯗꯥꯛꯁꯦ ꯆꯥꯎꯈꯠꯂꯀꯥꯟꯗ ꯑꯃꯨꯛ ꯍꯦꯟꯖꯜꯂꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯀꯥꯟꯗ ꯍꯤꯗꯥꯛ ꯊꯥꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯤꯛꯄꯅꯤꯅ ꯍꯤꯗꯥꯛꯇꯤ ꯊꯥꯔꯣꯏ ꯑꯗꯣ ꯐꯠꯇꯕ ꯈꯣꯠꯇꯕ ꯑꯝꯇ ꯅꯠꯇꯦ ꯅꯪ ꯀꯔꯤꯝ ꯈꯟꯒꯅꯨ ꯈꯣꯠꯀꯅꯨ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯗꯥꯛꯁꯤꯅ ꯊꯥ 2-3ꯁꯦ ꯍꯦꯟꯖꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯪ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯦꯟꯖꯜꯂꯛ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯆꯍꯤ ꯐꯥꯔ ꯈꯣꯠꯂꯒ ꯑꯗꯥꯏꯗ ꯑꯗꯨꯝ ꯈꯤꯇꯪ ꯃꯥꯅ ꯈꯣꯠꯂꯀꯥꯟꯗ ꯌꯦꯡꯁꯤ ꯈꯣꯠꯁꯤꯅ ꯗꯣꯛꯇꯔꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯖꯅ ꯍꯥꯏ ꯑꯗꯣ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯥꯛꯑꯣ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯅꯣꯏ ꯃꯌꯥꯝꯒꯤ ꯐꯅꯕꯅꯤ ꯈꯣꯠꯅꯕꯅꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯄꯤꯕꯤꯌꯦꯕ ꯑꯗꯒꯤ ꯑꯩꯁꯦ ꯍꯔꯥꯎꯗꯅ ꯈꯣꯠꯇꯅ ꯌꯨꯝꯗ ꯍꯜꯂꯛ ꯈꯣꯠꯂꯒ ꯂꯩꯔ ꯃꯇꯨꯡꯁꯤꯗ ꯍꯟꯗꯛ ꯃꯥꯔꯆ ꯊꯥ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯊꯨꯟ ꯃꯅꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯡꯒꯤ ꯐꯥꯏꯒꯟ ꯁ꯭ꯋꯥꯏꯁꯤꯗ ꯑꯉꯧꯕ ꯃꯆꯦꯠ ꯈꯔ ꯂꯥꯛꯄꯁꯦ ꯗꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯎꯔꯤ ꯎꯕꯗꯒꯤ ꯑꯩꯁꯦ ꯄꯥꯈꯠꯄ ꯐꯥꯎꯔꯒ ꯑꯩꯅ ꯁꯤꯕꯨ ꯀꯩ ꯑꯣꯏꯖꯥꯠꯅꯣꯅꯦ ꯅꯍꯥꯟꯋꯥꯏ ꯃꯥꯏꯗ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯏꯖꯥꯠꯂꯅ ꯈꯜꯂꯒ ꯑꯩꯁꯦ ꯂꯩꯕꯗꯒꯤ ꯑꯩꯅ ꯃꯁꯤꯗꯤ ꯗꯥꯛꯇꯔꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯗꯣ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯌꯦꯡꯕ ꯗꯥꯛꯇꯔ ꯅꯨꯃꯤꯠꯁꯤꯁꯨ ꯅꯤꯡꯊꯧꯀꯥꯕ ꯇꯥꯏ ꯍꯥꯏꯔꯒ ꯑꯩꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯦ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 3 ꯉꯔꯥꯡꯁꯦ ꯑꯩ ꯗꯥꯛꯇꯔꯗ ꯆꯠꯂꯦ ꯗꯥꯛꯇꯔꯗ ꯆꯠꯄ ꯀꯥꯟꯁꯤꯗ ꯑꯩ ꯌꯨꯝꯗꯒꯤ ꯄꯨꯡ 5:30 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯒꯠꯂꯒ ꯄꯨꯡ 6-7 ꯁ꯭ꯋꯥꯏꯗꯒꯤ ꯑꯩ ꯒꯥꯔꯤ ꯇꯣꯡꯉꯦ ꯃꯌꯥꯡꯐꯥꯟꯒꯤ ꯒꯥꯔꯤ ꯇꯣꯡꯉꯦ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯏ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯊꯕꯛ ꯑꯃ ꯆꯠꯇ ꯌꯥꯗꯕꯅꯤꯅ ꯃꯥꯁꯨ ꯊꯕꯛꯇꯨ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯏꯆꯥꯒꯤꯕꯨ ꯑꯩꯒ ꯑꯗꯨꯝ ꯆꯠꯂꯒꯦꯗꯅ ꯍꯥꯏꯔꯒ ꯑꯩ ꯏꯆꯥ ꯅꯨꯄꯤꯁꯤꯒ ꯑꯩꯒ ꯇꯧꯔꯒ ꯅꯣꯡꯁꯨ ꯊꯤꯂꯤ ꯇꯥꯕꯗ ꯑꯩꯁꯦ ꯏꯆꯥꯁꯤ ꯄꯨꯔꯒ ꯑꯩꯁꯦ ꯂꯥꯛꯑꯦ ꯑꯩꯅ ꯕꯖꯥꯔ ꯌꯧꯔꯛꯄꯁꯦ ꯅꯣꯡꯁꯦ ꯃꯀꯨꯞ ꯇꯥꯏ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯍꯥꯏꯗꯤ ꯉꯝꯅꯕ ꯑꯩ ꯇꯣꯡꯉꯒ ꯑꯩꯁꯦ ꯔꯤꯝꯁ ꯌꯧꯔꯦ ꯔꯤꯝꯁ ꯌꯧꯕ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯇꯣꯀꯟ ꯅꯝꯕꯔꯁꯦ 198ꯁꯦ ꯐꯪꯉꯦ ꯑꯗꯩꯗꯤ ꯑꯩ ꯇꯣꯀꯜꯁꯦ ꯑꯩꯁꯦ ꯄꯥꯏꯔꯒ ꯑꯗꯨꯝ ꯉꯥꯏ ꯁꯦꯀꯨꯔꯤꯇꯤ ꯒꯥꯔꯗ ꯂꯩꯔꯝꯕꯈꯩꯗꯣ ꯏꯇꯩꯃꯩ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ ꯀꯌꯥꯅꯣ ꯈꯣꯠꯅꯣ ꯑꯉꯥꯡ ꯁꯨꯝ ꯄꯝꯕꯗꯣ ꯈꯣꯠꯄꯗꯣ ꯑꯩ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 198ꯅꯤ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩ ꯀꯩꯝꯇ ꯍꯥꯟꯅ ꯆꯪꯕ ꯈꯣꯠꯄ ꯀꯩꯝ ꯇꯧꯗꯦ ꯑꯩꯒꯤ ꯁꯦꯔꯤꯌꯦꯜꯁꯦ ꯉꯥꯏꯖꯔꯒ ꯑꯩ ꯑꯗꯨꯝ ꯆꯪꯉꯒ
ꯆꯪꯉꯦ ꯆꯪꯉꯀꯥꯟꯁꯤꯗ ꯑꯉꯥꯡꯒꯤ ꯁ꯭ꯀꯤꯟꯒꯤ ꯗꯣꯛꯇꯔꯒꯤ ꯇꯤꯀꯦꯠꯁꯤꯃ ꯑꯩ ꯀꯛꯑꯀꯥꯟꯗ ꯑꯩꯅ ꯃꯊꯛꯀꯤꯁꯤꯗ ꯀꯥꯈꯠꯂꯛꯄ ꯀꯥꯟꯁꯤꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯃꯃꯥꯡ ꯊꯛꯇ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯕꯦꯝꯃꯗ ꯌꯦꯡꯉꯤꯕ ꯃꯇꯝꯗ ꯌꯥꯝ ꯐꯖꯅ ꯑꯩꯉꯣꯟꯗ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯕꯤꯕ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕ ꯔꯨꯝ ꯅꯝꯕꯔ 121ꯒꯤ ꯀꯥꯁꯤꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯁꯨꯝ ꯑꯩꯒꯤ ꯌꯦꯡꯖꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯆꯦꯞꯊꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯀꯥꯟꯁꯤꯗ ꯗꯣꯛꯇꯔꯁꯨ ꯀꯩꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯑꯗꯒꯤ ꯇꯦꯕꯜ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯥꯔ ꯆꯦ ꯄꯤꯕꯝꯁꯨ ꯂꯩꯇꯕꯗꯨꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯛꯄꯁꯤꯗ ꯔꯨꯝ ꯅꯝꯕꯔ 118ꯒ ꯔꯨꯝ ꯅꯝꯕꯔ 119ꯒ ꯔꯨꯝ ꯅꯝꯕꯔ 120ꯒꯤ ꯃꯅꯥꯛꯇ ꯇꯦꯕꯜꯗ ꯅꯨꯄꯤ ꯁꯤꯁꯇꯔ ꯑꯃꯈꯛ ꯂꯩꯔꯝꯃꯦꯕ ꯆꯦꯁꯦ ꯇꯔꯥ ꯃꯤꯁꯦ ꯌꯥꯝ ꯂꯥꯛꯅꯔꯝꯗ꯭ꯔꯤ ꯃꯤ 10ꯃꯨꯛ 20ꯃꯨꯛ ꯑꯗꯨꯃꯥꯏꯅ ꯂꯥꯛꯅꯔꯝꯒꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯁꯤꯁꯇꯔ ꯔꯨꯝ ꯅꯝꯕꯔ 121ꯒꯤ ꯆꯦ ꯄꯤꯐꯝꯁꯦ ꯀꯗꯣꯝꯗ ꯑꯣꯏꯗꯣꯏꯅꯣ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯅ sida lay bate banse mayam punamaki che thambamni harga mane aingonda saurebe yamna mane aingonda sauridu kaigino ba ado ai kem khambide ko adi maji kono taw male na harga aina da che je mai thamba kansa hana room number 121 da yengbra ha aina yenge mamang da yenge ko ire da september da yengi bane da sum hangbani ha hana che puthoro ha aina hana che je September thadi thadane do moina che nung la ona hayubdi leite aina sum thamjan bane che je heng kana rakadra na haiba kanja aina sep che je puthobu kanda si che si noi yang puire bani noi na makta che su satana yumja ka sanam da tare yumja ka sanam da lao ngasi yeng ba yaro sini aina ai si gi che je doctor si di mana pitu pi ngai da yengi bani adai da doctor na e ama kari gumba ana basne henjalak ta di dak se pakthorok ta di lao pakthorok ta di ka su la kanu kho kanu ka sum tawroi kholoi moina phajana ingonda haire do mai sahi phar kanda dum yengji khosi nangna ada marak sida e pakthoro khotoro agadi dum poro kholo haibagi ai chat khidabane do phare sigi si je ngasi ta dramnina ai je myang phandagi ai se lamju yam lape angang jiga ai sigi si je thamjanjaraga na ai ngasi gi ticket kaklai sna no bu yengage maramda ai isagi mathun da hujik se dak se khaga sum pakthoro pani sandorok pani na henjalaga dei nimitu boy ngai ra roye mongoda phajana haijeye ba haiba kan sida mana siye aduisu anoi yumjaga sanumita lau kholo haraga maje tanja do aina ngamu wa ta dage phone ama lai ko mangonda phone ama la ko ma phone wari sanaramaga khogi miyam sitabagi mongda maje thukreba ada ai si sum lepaga leiba kan se attendant bi anoi bi mu khak lai mam phamba kan se aina madam si pisan gi hakan mangonda ai gi si ji pisalle pisanba kan sida maje ai je si ji pisalaga ai jina huzigi table sigi wang masa ai je phamma leiba room number 118 ki ka gi makhong mana adai de choki thabadru phamme angang sida tawra phamma leiba kan se ngasai gi phone tawraga sauraga thokiba attendant nubi je sangi sanga kan sida chi je man kai kai no phakala yengi do ma choki de phamdara kanda masa la yengi na la ini ne masa ista matam chana di laktrega adu du tawpa tha hai de huzigi madam nupi ama attendant nubi do kainu kanano na hai kanda lawai nupi lawai dagi lakpa lawai masa singsida masa la yengi la ise phibam singsiga matang matamdi chana di lakte do sini ba khangaba adai ai se kainu ma na ngon do sumaina hai sibu na hairaga ai se mi ji kiru yang kan mi ge se ngon do su hape yengam ba ai de ngon ni khangmana da ai ji khangjana da ba sara ai ji kai rap tawna di leire ba mana du hairi do ai amarom da ai se saubom di thobane ba thuba taraga so ai je kasumda khanjaludre ba khanjaludre hai taragadi e sauningbe ngak pang angang jai ni kong khalaga ai se dum leire leiba kan sida ngak leiba mi je mathang yengnagra kan sida huzigi tike kano serial number se kauri ba aina ngana chasabagi ai serial je mi 10 mu yengbai swaida ko result si karo pa kan sida mana si je engonda smaina ga makhut na ga illaga se room number 118 ta sang ka harga ai si je thajala mana sanghalleba room number 118 se sang ba kan sida ai se mamang da nupi ma yengame ngah ngayu habida ai je thungji pa da ngai leiba kan jang sai gi attendant magi manang ta leibi attendant amaga mu laeba amala ko nupi sina madam doctor nupi si manang ta sangraga magi khangnaba mi haitari ko adugi si je pisalaga mathang nang chango kainaga ai je thamamaga tawbigi maung je tawbada ai su kem haide mo su kem haide adum leiba kan sta doctor sina jail si na koksaleba koksalakpadagi ai je sange sanga kan sa yengba kan sida angangi weight olakpra hangi aina sister doctor ai di weight ti ai haida banina ai di ol houdre na hakan e weight on da bayaro angangi arumbagi sang do yengaga ne hidak tha doini weight olo room number 120 da weight ombam leibani adai da weight to olo na haiba kan aina si du di hakan e si yaw du yani nang na sin dum khangaga lawo na mena yengaga haira kan aina room number 120 is weight omba sangba kan ta huzigi ngasagi isau langba madam kano attendant nupi je siga nupi makaka kona lai haba mayang khara kang ba maga samana ba anup samana upe ba ani sina
ꯀꯩꯅꯣꯗ ꯂꯩꯗꯨꯕꯨ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯗꯣꯛꯇꯔꯅ ꯋꯦꯠ ꯑꯣꯜꯂꯣ ꯍꯥꯏ ꯑꯉꯥꯡꯒꯤ ꯍꯥꯏ ꯀꯥꯟꯗ ꯅꯪ ꯅꯆꯥꯗꯣ ꯂꯦꯞꯄ ꯍꯩꯔꯕꯣ ꯑꯩꯅ ꯍꯩꯇꯦ ꯍꯥꯏꯕ ꯂꯦꯞꯄ ꯍꯩꯇ꯭ꯔꯒ ꯑꯗꯩꯗ ꯀꯃꯥꯏꯅ ꯋꯦꯠ ꯑꯣꯟꯗꯣꯏꯅꯣ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯋꯦꯠ ꯑꯣꯟꯐꯝꯗ ꯆꯠꯂꯨ ꯑꯉꯥꯡ ꯌꯦꯡꯐꯝꯗ ꯆꯠꯂꯨ ꯔꯨꯝ ꯅꯝꯕꯔ 108ꯇ ꯂꯩꯕꯅꯤ ꯑꯗ ꯑꯣꯜꯂꯨꯁꯨ ꯆꯠꯂꯨ ꯁꯤꯅꯦꯕ ꯑꯗꯣ ꯃꯥꯅ ꯏꯁꯧ ꯂꯥꯡꯉꯒ ꯍꯥꯏꯔꯛꯄꯩ ꯃꯍꯨꯠꯇ ꯐꯖꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯁꯥꯎꯔꯒ ꯃꯥꯁꯦ ꯍꯥꯏꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯁꯦ ꯀꯔꯤꯃꯠꯇ ꯑꯩꯁꯦ ꯈꯟꯗꯕ ꯑꯩꯁꯦ ꯑꯗꯨꯝ ꯆꯠꯂꯦꯕ ꯍꯥꯏꯗꯤ ꯔꯨꯝ ꯅꯝꯕꯔ 108ꯁꯤꯗ ꯑꯩꯁꯦ ꯋꯦꯠꯁꯦ ꯑꯣꯟꯕ ꯆꯠꯄ ꯀꯥꯟꯁꯤꯗ ꯁꯤꯁꯇꯔ ꯑꯃ ꯂꯩꯔꯝꯃꯦ ꯁꯤꯁꯇꯔ ꯑꯉꯥꯡꯒꯤ ꯋꯦꯠ ꯑꯝꯇ ꯑꯣꯟꯖꯒꯦ ꯈꯣꯠꯀꯦꯅ ꯍꯥꯏꯔ ꯀꯥꯟꯗ ꯁ꯭ꯀꯤꯟꯗ ꯌꯦꯡꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯔ ꯀꯥꯟꯁꯤꯗ ꯋꯦꯠꯁꯦ ꯑꯣꯟꯕ ꯀꯥꯟꯗ 7.5 ꯂꯩꯔꯝꯃꯦ ꯂꯩꯕ ꯀꯥꯟꯁꯤꯗ ꯑꯩꯁꯦ ꯊꯋꯥꯏꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ 7.5 ꯑꯩ ꯏꯆꯥꯁꯦ ꯊꯥ 9ꯗꯤ ꯐꯥꯔꯕꯅꯤ ꯋꯦꯠꯁꯤꯗꯤ ꯌꯥꯡꯉꯤꯗꯥꯅ ꯈꯜꯂ ꯂꯥꯛꯑꯒ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯀꯥꯁꯦ ꯆꯪꯉꯒ 7.5ꯅꯤ ꯈꯣꯠꯅꯦ ꯗꯣꯛꯇꯔ ꯅꯨꯄꯤꯁꯤꯗ ꯍꯥꯏꯔꯦ ꯑꯗ ꯀꯃꯥꯏ ꯇꯧꯕꯅꯣ ꯍꯥꯏꯔ ꯀꯥꯟꯗ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯃꯊꯨꯟꯗ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯗꯥꯛ ꯑꯉꯧꯕ ꯃꯌꯥꯝ ꯑꯃ ꯈꯔ ꯆꯣꯡꯈꯠꯂꯛꯑꯦ ꯁꯤꯁꯤꯒꯤ ꯌꯦꯡꯕꯅꯦ ꯍꯥꯏ ꯀꯥꯟꯗ ꯈꯣꯡꯒ꯭ꯔꯥꯎ ꯂꯧꯊꯣꯛꯇꯅ ꯈꯣꯠꯇꯅ ꯂꯣꯏꯅꯃꯛ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯗꯣꯛꯇꯔꯁꯤꯅ ꯌꯦꯡꯕꯤꯕ ꯀꯥꯟꯁꯤꯗ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ ꯑꯇꯩ ꯃꯐꯝ ꯑꯇꯣꯞꯄꯗꯗꯤ ꯇꯧꯗꯕ꯭ꯔꯥ ꯍꯥꯏ ꯑꯩꯅ ꯑꯇꯩ ꯃꯐꯝꯗꯗꯤ ꯇꯧꯗꯦ ꯑꯗꯨ ꯗꯣꯛꯇꯔ ꯃꯥꯅ ꯌꯥꯝ ꯄꯤꯛꯏꯉꯩꯗ ꯄꯣꯛꯄꯗ ꯁꯤꯗꯩꯁꯤꯗ ꯗꯥꯛ ꯃꯆꯥ ꯃꯇꯨ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯁꯤꯗꯗꯤ ꯇꯧꯋꯦ ꯁꯤꯗꯗꯤ ꯌꯦꯡꯒꯦ ꯑꯗꯣ ꯗꯣꯛꯇꯔꯅ ꯀꯩꯒꯨꯝꯕ ꯗꯥꯛꯁꯦ ꯆꯥꯎꯊꯣꯔꯛꯇ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯆꯦꯛ ꯂꯥꯛꯀꯅꯨ ꯄꯥꯛꯊꯣꯔꯛꯑꯒꯗꯤ ꯆꯥꯎꯊꯣꯔꯛꯑꯒꯗꯤ ꯆꯦꯛ ꯂꯥꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯔꯛꯑꯦ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ ꯑꯃ ꯐꯥꯕ ꯑꯗꯨꯋꯥꯏꯗ ꯌꯦꯡꯁꯦꯅ ꯍꯥꯏꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩ ꯀꯩꯅꯣ ꯇꯧꯗꯦ ꯈꯣꯠꯇꯦ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯅ ꯍꯥꯟꯅ ꯌꯦꯡꯕꯩ ꯆꯦꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯌꯦꯕ ꯑꯩꯅ ꯗꯣꯛꯇꯔ ꯑꯩ ꯍꯥꯟꯅ ꯌꯦꯡꯕꯒꯤ ꯆꯦꯁꯦ ꯌꯥꯎꯕꯨꯗꯤ ꯌꯥꯎꯔꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯗꯤ ꯌꯨꯝꯖꯀꯠꯆ ꯋꯦꯅꯁꯗꯦ ꯅꯨꯃꯤꯠꯇ ꯇꯥꯏ ꯍꯥꯏꯔꯛꯑꯦ ꯗꯣꯛꯇꯔ ꯉꯁꯤ ꯇꯥꯔꯝꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯑꯉꯥꯡꯁꯤꯒꯤ ꯃꯊꯨꯟꯁꯦ ꯍꯦꯟꯖꯜꯂꯛꯄꯁꯤꯗ ꯑꯩꯅ ꯉꯁꯤ ꯌꯦꯡꯉꯒꯦꯅ ꯌꯦꯡꯕꯅꯦ ꯍꯥꯏ ꯃꯥꯅ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯆꯦꯗꯨ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯅ ꯃꯉꯣꯟꯗ ꯆꯦꯁꯦ ꯄꯨꯊꯣꯛꯑ ꯄꯤꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯌꯦꯡꯉꯀꯥꯟꯁꯤꯗ ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅ ꯌꯦꯡꯕꯅꯤ ꯃꯦꯗꯥꯝ ꯂꯩꯕꯅꯤ ꯔꯨꯝ ꯅꯝꯕꯔ 121ꯗ ꯃꯦꯗꯥꯝ ꯂꯩꯕꯅꯤ ꯃꯦꯗꯥꯝꯒꯤ ꯄꯦꯁꯦꯟꯅꯤ ꯃꯦꯗꯥꯝ ꯃꯁꯥ ꯂꯥꯛꯀꯅꯤ ꯃꯦꯗꯥꯝꯗ ꯌꯦꯡꯍꯜꯂꯨꯅ ꯇꯥꯔꯤꯁꯤꯗꯤ ꯁꯤꯅꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯑꯦꯇꯦꯟꯗꯦꯟꯗꯨꯅ ꯂꯥꯏꯔꯤꯛ ꯍꯩꯇꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣꯕ ꯐꯔꯦ ꯑꯩꯗꯣ ꯄꯟꯗ꯭ꯔꯦꯕ ꯑꯩꯅ ꯍꯥꯏꯔꯦꯕ ꯃꯦꯗꯥꯝ ꯁꯤꯁꯇꯔꯅꯗꯤ ꯉꯁꯤꯁꯦ ꯇꯥꯗꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯆꯦꯁꯤꯒꯤ ꯀꯩꯅꯣ ꯇꯧꯗꯕꯁꯤꯗ ꯇꯧꯕꯅꯦ ꯍꯥꯏꯔꯒ ꯑꯩꯁꯦ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯕꯤꯗ ꯑꯩꯁꯦ ꯍꯔꯥꯎꯖꯔꯒ ꯑꯩꯁꯦ ꯊꯣꯛꯂꯛꯑꯦꯕ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯗꯣꯛꯇꯔ ꯍꯥꯏꯗꯤ ꯑꯉꯥꯡ ꯌꯦꯡꯕꯤꯕ ꯀꯥꯁꯤꯗ ꯇꯥꯔꯤꯕ ꯗꯣꯛꯇꯔꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯄꯥꯝꯖꯅ ꯑꯩꯅꯁꯨ ꯌꯦꯡꯖꯒꯦ ꯈꯟꯖꯕ ꯗꯣꯛꯇꯔꯅꯤꯀꯣ ꯈꯜꯂꯒ ꯑꯩꯁꯦ ꯍꯔꯥꯎ ꯊꯣꯛꯆꯔꯒ ꯍꯧꯖꯤꯛꯀꯤ ꯔꯨꯝ ꯅꯝꯕꯔ 121ꯁꯤꯗ ꯑꯩꯅ ꯆꯦꯁꯦ ꯄꯤꯁꯟꯒꯦꯅ ꯇꯛ ꯂꯥꯎ ꯌꯦꯡꯕ ꯀꯥꯟꯗ ꯃꯌꯥꯡ ꯗꯣꯛꯇꯔ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯗꯣꯛꯇꯔꯗ ꯆꯦꯁꯦ ꯄꯤꯁꯜꯂꯦ ꯑꯩꯅ ꯗꯣꯛꯇꯔ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯆꯦꯁꯦ ꯄꯤꯔꯀꯥꯟꯗ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏ ꯀꯥꯟꯗ ꯑꯉꯥꯡꯁꯦ ꯄꯨꯊꯣꯛꯑ ꯌꯦꯡꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯗ ꯃꯥꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯃꯃꯥꯡꯗꯁꯨ ꯁꯤ ꯌꯦꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯑꯗꯣ ꯅꯨꯃꯤꯠꯇꯤ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯍꯥꯏ ꯑꯗꯣ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯗꯣꯛꯇꯔꯅ ꯆꯠꯂꯣꯅ ꯍꯥꯏ ꯀꯥꯟꯗ ꯌꯥꯅꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯂꯥꯛꯀꯅꯤ ꯌꯦꯡꯉꯣ ꯈꯣꯠꯂꯣ ꯅꯪ ꯉꯥꯛꯇꯪ ꯉꯥꯏꯌꯨꯀꯣ ꯈꯣꯠꯂꯨꯀꯣꯅ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯁꯦ ꯆꯦꯁꯦ ꯄꯥꯏꯁꯜꯍꯧꯔꯒ ꯑꯩꯁꯦ ꯃꯄꯥꯟꯗ ꯐꯝꯃꯣ ꯍꯥꯏꯕꯗ ꯑꯩꯁꯦ ꯊꯣꯛꯂꯒ ꯏꯆꯥꯅꯨꯄꯤꯁꯦ ꯃꯕꯨꯛ ꯄꯤꯊꯛꯇꯅ ꯈꯣꯠꯇꯅ ꯏꯆꯥꯅꯨꯄꯤꯁꯦ ꯂꯩꯕ ꯃꯇꯝꯗ ꯁꯤ ꯑꯉꯥꯡꯁꯦ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯌꯦꯡꯈꯤꯕ ꯗꯣꯛꯇꯔ ꯅꯨꯄꯤ ꯃꯦꯗꯥꯝꯁꯦ ꯌꯥꯝ ꯂꯥꯞꯅ ꯃꯥꯁꯦ ꯕꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯄꯁꯦ ꯎꯔꯦꯕ ꯑꯗ ꯑꯩꯁꯦ ꯍꯔꯥꯎꯖꯔꯦꯕ ꯑꯣ ꯃꯦꯗꯥꯝꯁꯦ ꯑꯩꯅ ꯌꯦꯡꯈꯤꯕ ꯃꯦꯗꯥꯝꯗꯨꯅꯤꯅꯦ ꯁꯤꯗꯤ ꯑꯁ ꯅꯨꯡꯉꯥꯏꯔꯦꯗꯥꯅ ꯑꯩꯁꯦ ꯈꯜꯂꯒ ꯂꯩꯔꯀꯥꯟꯗ ꯃꯥꯁꯦ ꯍꯧꯖꯤꯛꯀꯤ ꯑꯩ ꯀꯥꯁꯦ ꯆꯪꯈ꯭ꯔꯦ ꯔꯨꯝ ꯅꯝꯕꯔ 121ꯁꯦ ꯆꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩꯅ ꯃꯥꯁꯦ ꯉꯥꯏꯍꯥꯛ ꯃꯥꯁꯦ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯃꯦꯗꯥꯝꯁꯦ ꯆꯪꯉꯛꯑꯦ ꯃꯦꯗꯥꯝꯁꯦ ꯆꯪꯉꯛꯑꯒ ꯃꯦꯗꯥꯝꯒ ꯑꯩꯒꯁꯦ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯀꯥꯟꯗ ꯃꯦꯗꯥꯝ ꯁꯨꯃꯥꯏꯅ ꯃꯦꯗꯥꯝꯅ ꯃꯃꯥꯡꯗꯁꯨ ꯁꯨꯃꯥꯏꯅ ꯌꯦꯡꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯤꯗ ꯗꯥꯛ ꯑꯃ ꯂꯩꯕꯗꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯈꯣꯠꯇꯣ ꯃꯦꯗꯥꯝ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯆꯥꯎꯊꯣꯔꯛꯇ꯭ꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯛꯀꯅꯨ ꯈꯣꯠꯀꯅꯨꯍꯌꯦꯡ ꯑꯉꯥꯡꯁꯦ ꯆꯍꯤ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯊꯥ 10ꯃꯨꯛ ꯍꯥꯏꯔꯛꯑꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤ ꯈꯣꯠꯁꯤꯅ ꯃꯦꯗꯥꯝ ꯍꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏ ꯀꯥꯟꯗ ꯃꯦꯗꯥꯝꯅ ꯌꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯦ ꯏꯕꯥꯅꯤ ꯐꯖꯅ ꯃꯀꯣꯛꯇꯩ ꯁꯥꯟꯅꯔꯒ ꯃꯦꯗꯥꯝꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯌꯦꯡꯉꯦ ꯃꯥꯒꯤ ꯃꯊꯨꯟꯒꯁꯦ ꯊꯥꯡꯗꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯑꯗꯒꯤ ꯗꯥꯛ ꯂꯩꯕ ꯈꯣꯠꯂꯤꯕ ꯐꯖꯅ ꯃꯦꯗꯥꯝꯅ ꯌꯦꯡꯉꯦ ꯃꯥ ꯄꯣꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯨꯃꯥꯡ ꯁꯧꯒꯟꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯋꯥꯔꯤꯁꯦ ꯐꯖꯅ ꯁꯥꯟꯅꯕ ꯌꯥꯕ ꯁꯥꯟꯅꯔꯒ ꯃꯦꯗꯥꯝ ꯌꯦꯡꯉꯀꯥꯟꯗ ꯃꯦꯗꯥꯝꯅ ꯍꯥꯏꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯦꯁ ꯃꯆꯥ ꯑꯃꯗꯤ ꯇꯧꯊꯣꯛꯁꯤ ꯀꯩꯁꯨꯝꯇꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯇꯦꯁ ꯇꯧꯊꯣꯛꯑꯒ ꯃꯣꯂꯣꯝꯒꯨꯝꯕ ꯍꯤꯗꯥꯛ ꯊꯥꯕꯅꯗꯤ ꯐꯩꯗꯅ ꯍꯥꯏ ꯃꯥꯅ ꯀꯅꯥ ꯂꯥꯛꯀꯦ ꯍꯪꯉꯦ ꯑꯩꯅ ꯃꯦꯗꯥꯝ ꯑꯩꯗꯤ ꯏꯊꯟꯗ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯨꯏꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯣꯂꯣꯝ ꯑꯃ ꯇꯩꯔꯒ ꯇꯦꯁ ꯇꯧꯕ ꯈꯛꯇꯅꯤ ꯍꯥꯏ ꯑꯗ ꯑꯩꯅ ꯄꯥꯈꯠꯆꯗꯅ ꯃꯦꯗꯥꯝ ꯍꯤꯗꯥꯛ ꯀꯥꯞꯇꯣꯏꯔꯥ ꯍꯥꯏ ꯀꯥꯞꯄꯣꯏ ꯈꯣꯠꯂꯣꯏ ꯍꯤꯗꯥꯛ ꯀꯥꯞꯇꯧ ꯅꯠꯇꯦ ꯁꯨꯝ ꯃꯣꯂꯣꯝ ꯑꯃ ꯇꯩꯔꯒ ꯈꯦꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯕ ꯈꯛꯇꯅꯤ ꯍꯥꯏ ꯑꯗ ꯑꯩꯅ ꯃꯦꯗꯥꯝ ꯁꯤꯕꯨ ꯂꯦꯄ꯭ꯔꯣꯁꯤ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏ ꯀꯩꯝ ꯄꯥꯈꯠꯀꯅꯨ ꯈꯣꯠꯀꯅꯨ ꯑꯦꯂꯔꯖꯤꯒꯨꯝꯕ ꯑꯗꯒꯤ ꯂꯩꯆꯥꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯣꯏꯔꯝꯒꯅꯤ ꯈꯣꯠꯂꯝꯒꯅꯤꯅ ꯍꯥꯏꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯦꯗꯥꯝꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦ ꯔꯨꯝ ꯅꯝꯕꯔꯅꯦ 120ꯗ ꯆꯪꯉꯣ ꯑꯗꯨꯒ ꯁꯤꯒꯤ ꯇꯦꯁꯁꯤꯃ ꯇꯧꯊꯣꯔꯛꯑꯣ ꯇꯦꯁꯁꯦ ꯇꯧꯕ ꯂꯣꯏꯀꯥꯟꯗ ꯍꯤꯗꯥꯛꯁꯦ ꯊꯥꯔꯒꯦꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯆꯦꯁꯦ ꯄꯤꯔꯒ ꯑꯩꯁꯦ ꯔꯨꯝ ꯅꯝꯕꯔ 120ꯁꯤꯗ ꯑꯩꯁꯦ ꯆꯠꯄ ꯀꯥꯟꯁꯤꯗ ꯃꯤꯁꯦ ꯀꯅꯥꯝꯇ ꯂꯩꯔꯝꯗ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯇꯦꯁꯁꯦ ꯑꯗꯨꯝꯗꯤ ꯇꯧꯕ ꯅꯠꯇꯕꯅꯦ ꯃꯔꯛ ꯃꯔꯛꯇ ꯇꯧꯕꯅ ꯇꯦꯁ ꯇꯧꯕ ꯂꯣꯏꯔꯒ ꯃꯣꯏꯁꯦ ꯊꯪꯅꯕ ꯀꯥ ꯔꯨꯝ ꯅꯝꯕꯔ 119ꯗ ꯑꯅꯥꯕ ꯑꯃꯨꯛ ꯂꯥꯏꯌꯦꯡꯕꯖꯥꯠꯅꯦꯕ ꯑꯗ ꯑꯩꯅ ꯆꯦꯞꯊꯔ ꯌꯦꯡꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯦꯇꯦꯟꯗꯦꯟ ꯅꯨꯄꯤ
ꯌꯥꯝꯅ ꯏꯁꯧ ꯂꯥꯡꯕ ꯁꯛ ꯌꯥꯝ ꯀꯞꯄ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕ ꯃꯤꯉꯣꯟꯗ ꯀꯔꯤ ꯉꯥꯡꯅꯤ ꯈꯪꯗꯕ nupi attendance sister nupi siga maga samana ba amazu nupi anima upeba maga samana ba nupi ama khagna kaidoino kai leirage hangeba aina madam na room number 120 da changon hai do chi TSC hakan chi kada ino hakan chi je aingon de yeng ba kan sida si smai pira yeng kan ama nupi sai yam na mi sta ba wang sang ga do tak long la ga yengono si nupi si ma ngasai na harabani wena stay nupi la ona mana sai sa ama da mung sang masai mina ngang ba sapol laude yamna mangak maru haigatpa adagi mathum rang khang da waraktaba adagi yamna kano sono chuba makok sakpa nupi ni mina ngang ba sak ngang ba ta de khote kai tor ga mana yam ustabe mong da ai ji mana lang thopani ba adai aina saurum da ba ije saugli e ba ai ju mi go bune mina mai usta bu ai saura bane aina hai bane ba ai ju khon ji khalak kalapna kaino sister na nga sai de isau lang bi ri du yengdaba doctor na loina ma yengba loirba matungda test khak tawro haibane adu room number 120 da sangona test taw busanga pani da doctor leram da bu tawbuni kai gino sister na yam saubi do harakanda aina ngangba wagase ma tadri mana thopa ma as adu to ba da to ba aduna machidi kan kala da na ana ba layeng laine na habdagi aiga maga khar ngangnare ba adeta aingonda ga moina hayeba aduna akhona sauradi na yam saroi layeng basu phangoi aduna yam nungai roi aduna nasin kan ganu khokanu mina ngamba khopa laudaba khotaba noina ma hele khole ka phibam mata do ka yam sithoi daba ai je khoi gi ka tar yam na hanthaba miyeng amada khoi gi angaubi adagi miga mimana daba kaino ma moina khangde sanga oina urure karino khangde ba moi gi ngangai ba wangang sangang dugi makhan punani ko ina hairese adaidi aina haire ba phajana siki si da yengu madam test taw na thajal pani ha kan moina kai nang thangi basi da pro ka harga si ga je moina mu khangla yeng ba sanga sagi moina si je ma khusna pa ba je mo gi khubi da minus pa ga yeng ba si da yeng ga sagi test taw bulu kan da hidak tha ga dorim ni doctor na hidak ga jam ta irak ta ni hanga le ga nakan da room number 120 da sanga ga test taw gi na moina masang kha irak ba je moi mana pai sam ba je udraba natraga na ma larik ta seng na haita ba gi pa ba thok ta ba gi khang da ba gi oi dori bra amadi oire ba adu bukta mana marezi yengi ba kana madam na yinga kono nang haisi hai aina room number 121 gi madam sa yinga ga thadora bane madam da hangadi ain hangnaru ji ka shukai de dugi changmine je la ka hira ka hakan amanu biduna si do yengba kan je sumam badagi madam na ta sangdana kon toy do madam si se madam na du to ba numit se wena se numit ta ba khopa du kol shinte ni na du ni na da ni na moina ngamna ha madam na haire ba doctor nubisna yeng abane ma di test taw ba katanga ni room number 120 da yeng test taw do ni hakanda ho adagi di moisil masana lale khangja ba gira kaino khani kitang nem dharap taw na hairi eba o adu bu ba madam ai khuina haijaba di ne ma je yumja ka sanum ta tai ngasi ta di yumja ka sanum ta la o hai adada ma je lam na la podra nungai ta na aina sumai taw buni khopri kai mana makhunga taptharaga aina ngamba wa je su ta dagi mabani taw ba dai ai je ai ju mi ni haba ai ngoda sumai to aina nam namda dong to bo kai no mo de yaw bu da ina haire ba ai wang ka ta haijagi ai nang je tabi ka nang wang ka no nang tumin la yu kai ma ba ni jine ta tor doctor se to doctor se ngon da mu yeng mo de mu yeng taw le ba dai ne phasana doctor se haire ba madam ai wa ma ka ta haijage ai wa se ta tabi bu ai nang ngang do wa se tabi yu na ai khullo na ga haye ba de madam se haro nang wa do haro har kan da ai moi ai wa ngang halu mai apam bam da hailo har kan da ai na makuk de le bu madam ai sumai taw do na ai si je smaina yengba matamda hana yengba si yawbra hangi adu su yam phajana aingonda bebale na haidi nushina ngangbira ko nate yawi khole ha kanda smaina sidi kuiri khole kanda wednesday numita la o haide aina haide ai de allam lapna lai angang je smaina to wednesday to bunga ta di mai thunda na ka taiba daksia angong ngo se mache sum henjalak panina ai numitu bukti ngai jara roge aduga hana yingi ba si su september thagini sidi kuirabne thamjanjarage ai nong tiki ka yengage nai tiki kapani khopani ai mo de wari chawji bukta ai gi receipt moi phajana tawbidre fare tawbida bodo ka sukai dai huji kanta moi nungai ta balaitre adu test taw na ina si je pisam madam da ai gi je moi na langthok pire madam na hoi ai phana numisida ai gi yengi ba doctor se tagera taroira loi tawthokru ai na phana lambu orsunu ba ai yenga da doctor duna ai gi si se yengba loiraga test taw gi thador abane ba doctor na nganga pu oyo ba nang tai je adu taw ba da taw bona ai tumina dum ai gi iran ya jage ba yenga da doctor sna yenge adagi si tawraga test tawru na thadoroga attendance chi iriba thongni bande leba moina test taw bu yaroi haji arthar kari no ba
मोइना खलिसना इकाई खांदगी मयाम ममांगदुदा मोइना इंगोना थीना ngang aina summa leirambadुदा सागी नमदना टेस्ट होलरोगे हाबिगी मवोंग अमदा मु पोसे मुगलकपनेबा अदई आइजे थवाइजे नुंगाइतदन तौब कानसिदा मु मागा लाकमिनरिबा नुपी मागुंबा नुपी मसिन कनबा मिनुंगसी लेतबा नुपी दुना मु करी हायरा कान मेदा टेस्ट का तौरुनु मोलोमना कइनो खरा इरगा ससा थादोको सिनेबा माना ngayo ngang changajo aigi pikhraba angang sida molomna kaino khara iraga test tawdabida thadoko haije aigi chasna kaino phatanu ga thok taragadi masigi daita kana lawduino ba noi ade tabi yangi haidi sai sai gi isagada layeng ba saba madamda mimna dumaina ngangbo madamda kanana nungai doino hamida moina dumaina yamna se thoidana mi je ta hoi ai layeng ba sapado na ba sapado ai phirom phajabadi ai setre ai adangba phiron sete aduba ai araiba phiron khara set charaga ai isa sigi damakta enaba u pharadena ai sasabaneba habidi ai ngonda ai lipstick sangde aibu sangde powder thade ai kem tawde ku samji ai hatte buko adu tawdabagi raba ai je moina phibam jiga haise ai phibam ji kai tawrogeba mayanga mana da baina kai tawrogeba ai phiron setana lakhrabra natragana ai jam jugo sadaba ai ngonda kari opegi no hoi ai laireba lairabagi raba ai phibam haise aina phana lai taragazu ai phibam zada taragazu mi mana da handhana adumaina haibagi adiga hakse mongonda kanana pigeba aiju aigi hingbam thokpa hingi moju moigi hingbam thokpa hingi masese khenari je lairaba ina khunbaneba aiju aigi isaje private ta chaluraga ngahak chalura yenguraga thuna halakpa pameba ado ai pisa laitabadagi ai pisa paidabadagi ai rims ta yengjari baneba isajigi ganu dabu ganu tawradena adagi aije tholaba matung samo doctor se moina juja minute tara kunji wari sanare moi thokre thokma madon doctor sai koksale kona koksala kansta doctor na haye nang hana kaino tawbra khopra hana angang jigi molom taiba khopa laigibra khokebra mamangda aina laite lo sangum budi taibibdo dak se lere pota ai ki dana ai taidre khotre hakanda molom nu khara tharagi kholage aina adai aije aije madam se haye madam test tawroidra hangmane madam na test to ngasi di nuai do mande noi khara mukna bani na khomne hakanda aina oh madam na hambada di test tawdadi hidak thaba nuai do mande hara mago hujina test tawdabida thadarba fare madam moi ga muna bagi da mata ai test tawba yaro harabana ai di moi lemna to oi habaneba adai madam na so ai se lande ai ju kano tawi khangbadai madam na moi gi doctor ama magi mayang nupa doctor sida madam na moi ma english ta wa khara ngangnaraga si mada ai gi test tawbam sida da tawroga madam na ngonda haire se doctor surgery ga saminaro adu duga nangi test tawrurona moina doctor surgery ga saminaro tawrurona haije atagi nateba ai thanda chattaraga di test tawbira roi khangbagi doctor na chalhanbaneba adugi damakta aina doctor tarami ba madam amadi doctor jingu aina yam haingai lidana thagali nungsibuju phaujeba habdi aigi damakta moina dumaina doctor ma sai yaroga test tawbidana sapidana tawbudo thongjin bok thingjan biramaga ai kaudana kodana tawroga mayang nupi doctor am tholaga test tawduna kodana tawreba adugi ai yam haingai lidana thagali adu tawroba matungsa mayang nupi doctor na haire sigi table sidagi pung ama mu leira kanda nangi result je lawro moina kawrakani nangi result je kawrak mandra kawrak ta taragasu nang adum changa hangaga lawge su lawron haireba sagi ai khana giba table se result je lakadoineba adagi di ai je phame pung ama mu leira haiba je pung ama henjale result je moina ai sung kawraktreba kawrakta ai je phame ai ju kayang huina kawroi dage yenge ai gi ngaibam thopode ai ngairge sagi damta lakpani khalaga ai ngaireba adagi husgi madam doctors na ai je phambaje kuina phambaje ubade ma sa thoglaaga table se kai kaino phakhraga madam sina adagi si ai gi je pukhala lokhala laga madam sina si je pai la ai na ta changjalaga madam sina ai je kawriba lao haraga dumai tawdana hidak na thak ibidana kopidana tawraga ekasum tawroi kholoi angang je sumaina mana hidak guri masa khra songi bako gi badu tawbaini elaji nungji amta nalamdre sigi molom ani je tairo taira matung da hata ani mung ler kanda lao ai sai sa mandi natraga thursday da dum nangi lakning matam da lao si ka sa dum chango kholo na madam hairamiba hanagi aina ibasi iramidu nindau ka baga adagi yumjaga saga iraiga ahumsineba aina chalisisu nindau ka numisa chabaneba mana sai tade haraga ai yengba doctor duri taramibneba si mana kaigumba taramda taragadi yengiba doctor duna sidi ai gisi natena yeng aroi dobaneba moina yengbagi natro ayaba moina khangbagi natraba di masamang nasu ai yengba doctor isanu pi yengba doctor masadu su leiriba masana ju magi si ne je masana ju oh mani aina yengibani khokibani je masa doctor masadu nasu haibiraba adai attendent nuna mare yelaga
ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩ ꯌꯥꯝ ꯁꯥꯡꯅꯁꯨ ꯉꯥꯡꯉꯦꯕ ꯑꯩꯅ ꯇꯁꯦꯡꯅ ꯊꯃꯣꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯩꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯩꯅꯦꯕ ꯑꯩꯁꯦ ꯂꯝ ꯂꯥꯞꯄꯦꯕ ꯑꯩꯁꯦ ꯂꯋꯥꯏꯅꯦ ꯃꯥꯅ ꯍꯥꯏꯔꯦ ꯃꯥꯗꯤ ꯀꯔꯤ ꯂꯝ ꯃꯆꯥꯅꯣꯕ ꯑꯗꯩ ꯃꯤ ꯑꯃꯒꯤ ꯂꯩꯐꯝ ꯃꯤ ꯑꯃꯒꯤ ꯍꯧꯔꯛꯐꯝꯕꯨ ꯍꯦꯛꯇ ꯃꯥꯅ ꯂꯋꯥꯏꯅꯤ ꯏꯝꯐꯥꯜꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯕ ꯑꯗꯩ ꯗꯥꯛꯇꯔꯗ ꯌꯦꯡꯕꯁꯤ ꯂꯋꯥꯏ ꯉꯥꯛꯇ ꯌꯦꯡꯕ ꯌꯥꯔꯣꯏ ꯏꯝꯐꯥꯜ ꯉꯥꯛꯇ ꯌꯦꯡꯒꯅꯤ ꯍꯥꯏꯕꯒꯤ ꯔꯨꯜ ꯂꯩꯕ꯭ꯔꯥ ꯑꯗꯩ ꯗꯥꯛꯇꯔꯗ ꯂꯥꯛꯄꯗ ꯀꯦꯗ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯄꯩꯁꯥ ꯄꯥꯏꯗ꯭ꯔꯗꯤ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯅꯤꯌꯣꯝ ꯂꯩꯕ꯭ꯔꯥ ꯃꯄꯥꯟ ꯊꯣꯛꯂꯒ ꯃꯥꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯤ ꯑꯃꯗ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯅꯨꯡꯁꯤꯅ ꯉꯥꯡꯉꯁꯨ ꯋꯥꯉꯥꯡꯅꯤ ꯇꯞꯅ ꯉꯥꯡꯉꯁꯨ ꯋꯥꯉꯥꯡꯅꯤ ꯊꯤꯅ ꯉꯥꯡꯉꯁꯨ ꯋꯥꯉꯥꯡꯅꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯕ ꯋꯥꯒꯤ ꯋꯥ ꯈꯪꯗꯕ ꯑꯩꯁꯦ ꯈꯪꯗꯕꯅꯤ ꯍꯪꯕ ꯇꯥꯕꯅꯤ ꯍꯪꯕ ꯃꯇꯝꯗ ꯃꯥ ꯐꯖꯅ ꯔꯤꯁꯤꯞ ꯇꯧꯕꯤꯕꯝ ꯊꯣꯛꯇ꯭ꯔꯣ ꯑꯩ ꯈꯛꯇꯪ ꯅꯠꯇꯦ ꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯃꯃꯥ ꯃꯆꯥ ꯑꯉꯥꯡ ꯑꯅꯤꯒꯅꯦ ꯃꯃꯥ ꯑꯃ ꯂꯥꯛꯑꯦ ꯃꯥꯁꯨ ꯑꯩꯗꯧꯅ ꯐꯤꯕꯝ ꯁꯣꯛꯑꯦꯕ ꯃꯥꯅꯅꯦ ꯋꯥꯍꯩ ꯑꯃꯅꯦ ꯍꯪꯕ ꯃꯇꯝꯗꯅꯦ ꯌꯥꯝ ꯎꯁꯤꯠꯇꯅꯁꯨ ꯈꯨꯝꯃꯦꯕ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯊꯣꯛꯂꯛ ꯇꯥꯔꯒꯗꯤ ꯃꯥ ꯃꯌꯥꯝꯒꯤ ꯉꯝꯅꯕ ꯃꯥ ꯅꯨꯡꯁꯤꯅ ꯃꯌꯥꯝꯗ ꯂꯣꯏꯅꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯕ ꯃꯌꯥꯝꯗ ꯑꯗꯨꯒꯨꯝꯕ ꯕꯦꯕꯥꯔ ꯑꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯅꯨꯡꯁꯤꯗꯣ ꯎꯅꯤꯡꯗ ꯇꯥꯔꯗꯤ ꯃꯥ ꯃꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯣ ꯃꯄꯥꯟ ꯊꯣꯛꯂꯅꯨ ꯃꯌꯥꯝ ꯁꯦꯕꯥ ꯇꯧꯕꯤꯔꯅꯨꯕ ꯃꯥ ꯑꯗꯨ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯉꯝꯕ ꯃꯤ ꯑꯃ ꯀꯅꯥꯅꯣꯝ ꯊꯣꯛꯂꯒ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯖꯔꯅꯦꯕ ꯆꯥꯎꯒꯗꯕ ꯗꯣꯛꯇꯔꯅ ꯆꯥꯎꯗ꯭ꯔꯦ ꯑꯦꯇꯦꯟꯗꯦꯟꯗꯨꯅ ꯑꯣꯏꯅ ꯆꯥꯎ ꯂꯩꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯨꯡꯗ ꯁꯤꯒꯨꯝꯕꯁꯦ ꯌꯦꯡꯁꯤꯟꯕꯤꯌꯣꯕ ꯁꯤꯗꯗꯤ ꯄꯥꯕꯨꯡ ꯕꯤꯔꯦꯟꯅ ꯔꯤꯝꯁꯁꯤꯗ ꯑꯅꯥꯕ ꯌꯦꯡꯕ ꯂꯥꯛꯄ ꯍꯤꯗꯥꯛꯇꯒꯤ ꯂꯥꯡꯊꯛꯇꯒꯤ ꯑꯗꯒꯤ ꯃꯁꯩꯗ ꯀꯔꯥꯏꯗ ꯀꯔꯤ ꯃꯣꯠꯂꯤ ꯅꯥꯟꯅ ꯃꯁꯩꯁꯤꯗ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯔꯒ ꯀꯩꯁꯨ ꯅꯠꯇꯕ ꯑꯦꯇꯦꯟꯗꯦꯟ ꯈꯔ ꯃꯣꯏꯅ ꯆꯦꯟꯗꯅꯕ ꯃꯤꯡꯆꯠ ꯊꯤꯅꯕ ꯊꯕꯛꯁꯦ ꯇꯧꯕꯅꯦꯕ ꯑꯗꯨꯅ ꯃꯤ ꯑꯃꯗꯁꯨ ꯃꯤ ꯑꯃꯅ ꯍꯟꯊꯅ ꯌꯦꯡꯕꯤꯒꯅꯨ ꯂꯥꯏꯔꯒꯦꯔꯥ ꯏꯝꯐꯥꯜ ꯑꯣꯏꯒꯦꯔꯥ ꯃꯥꯁꯨ ꯍꯤꯡꯕꯒꯤ ꯆꯞ ꯆꯥꯕ ꯀꯩꯅꯣ ꯃꯥꯒꯤꯁꯨ ꯍꯛ ꯂꯩꯖꯔꯤꯕꯅꯤ ꯍꯟꯊꯅꯁꯨ ꯉꯥꯡꯕꯤꯒꯅꯣꯕ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯅ ꯁꯨꯝ ꯄꯦꯟꯖꯗꯕꯒꯤ ꯑꯩ ꯋꯥ ꯍꯥꯏꯕꯁꯨ ꯍꯩꯇ꯭ꯔꯦ ꯁꯥꯎꯅꯤꯡꯕꯗꯤ ꯃꯌꯥꯝꯅꯤ ꯃꯥꯅ ꯉꯔꯥꯡ ꯇꯧꯔꯛꯏꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯈꯔ ꯄꯜꯂꯒ ꯑꯩꯅ ꯍꯥꯏꯖꯕꯩ ꯋꯥꯅꯦꯕ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅꯅꯦ ꯃꯥꯅꯅꯦ ꯉꯔꯥꯡ ꯇꯧꯔꯛꯈꯤꯕ ꯆꯦ ꯂꯪ ꯍꯥꯏꯔꯛꯈꯤꯕ ꯑꯗꯒꯤ ꯂꯋꯥꯏ ꯃꯆꯥ ꯑꯗꯨ ꯑꯗꯥ ꯑꯗꯒꯤ ꯃꯔꯝ ꯁꯨꯡꯆꯥ ꯆꯥꯗꯦ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯨꯕ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤꯕꯨ ꯍꯦꯛꯇ ꯁꯨꯡꯌꯦꯡ ꯌꯦꯡꯗꯅ ꯍꯤꯗꯥꯛ ꯈꯔ ꯏꯔꯒ ꯄꯪꯊꯥ ꯊꯥꯗꯣꯛꯀꯣ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯛꯄ ꯃꯌꯥꯝꯗꯣ ꯑꯩꯁꯨ ꯃꯃꯥꯅꯤꯅ ꯅꯨꯡꯉꯥꯏꯖꯗꯦꯕ ꯈꯪꯉꯕ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯁꯨꯝꯕ ꯋꯥꯁꯦ ꯍꯥꯏꯕꯤꯒꯅꯨ ꯑꯗꯨꯅ ꯑꯩꯅ ꯉꯥꯡꯉꯤꯕ ꯋꯥꯁꯦ ꯏꯆꯦꯅ ꯇꯥꯕ ꯑꯣꯏꯇꯥꯔꯒꯁꯨꯅꯦ ꯏꯆꯦꯅꯅꯦ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯏꯆꯦꯅ ꯇꯧꯈꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯇꯤꯟ ꯑꯃꯨꯛꯇꯪ ꯌꯣꯠꯊꯔꯒ ꯈꯟꯊꯕꯤꯔꯒꯅꯦ ꯑꯣ ꯑꯩꯅ ꯁꯤꯒꯤ ꯍꯥꯏꯔꯨꯕꯒꯤꯅꯤꯀꯣ ꯑꯉꯥꯡꯁꯤꯅ ꯅꯠꯇ꯭ꯔꯒ ꯏꯅꯥꯎꯁꯤꯅ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯤꯁꯤꯒ ꯁꯤꯃꯛꯀꯤꯅꯤꯀꯣꯅ ꯈꯜꯂꯒꯅꯦ ꯏꯆꯦꯅꯅꯦ ꯋꯥꯈꯜ ꯇꯥꯕꯤꯌꯣꯕ ꯂꯥꯏꯔꯕꯅꯦ ꯃꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥ ꯂꯩꯖꯗꯕ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯐꯖꯅ ꯂꯣꯏꯅꯕꯤꯌꯣꯕ ꯑꯁꯤ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯁꯤ ꯊꯝꯖꯅꯤꯡꯉꯤ ꯁꯤꯒꯨꯝꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯗ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇꯪ ꯃꯌꯥꯝꯅꯁꯨꯅꯦ ꯀꯨꯞꯅ ꯍꯥꯏꯗꯤ ꯈꯪꯃꯤꯟꯅꯖꯦꯅ ꯍꯥꯏꯕꯒꯤ ꯑꯩꯅ ꯁꯤ ꯊꯥꯒꯠꯆꯕꯅꯦꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯂꯣꯏꯁꯟꯖꯔꯒꯦ